Thobal District ki Khangabok ta leiba Sur Hospital ki proprietor su oiriba Dr. Laisram Somen gi Khangabok awang lekai leiba Yumda ngarang numidang Sakhangdaba Singna bom ama Thanamle hairi. Pau asina hai thodok asi ngarang numidang pung mapalom tarakpada khulai matik chana paiba gypsy amada lakpa miyoi taret lomna imunggi miyoi singda kihan khanghanbaga loinana hand grenade ama thamjilambaga loinana Yumgi miyoi singdagi mobile phone mari amasu Pukhre hairi. Imung manungna phongdorakpagi matungina ngarang numidang pung mapan taba aduwaida gypsy amada tongduna lakpa makuta khulai matik chana paiba Sakhangdaba miyoi taretna Dr. Laisram Somen gi Yumda changlaklaga Dr. Somen hangbaga loinana nongmai namduna kihallamki imung manunggi miyoi singna paiba mobile phone mari su pukhibani hairi. Bom adu Dr. Somen gi yum manungda leiba dressing table mathakta thamlambani bom leire haibagi pau tabaga Thawal Police ki SI amana luchingba team ama laktuna bom adu numidang pung 8 minute 45 rom tabada asoyangam yaudana lokthokre hairi.